Ngasi ꯑꯩꯈꯣꯏꯒꯤ idol filter mari leina solidarity fish se sida lapi be ꯑꯩꯈꯣꯏ lilong bulletin maikeri yamna thagat parau phondok se aduga ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯥꯞꯅꯕ ꯂꯥꯞꯁꯦꯁ ꯑꯃ ꯂꯥꯛꯏꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥꯒꯤ ꯋꯥꯈꯜꯗ ꯃꯦꯟ ꯑꯣꯏꯅ ꯁꯣꯂꯨꯁꯟ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟ ꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯃꯤꯁꯤꯡꯕꯨ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯤꯂꯣꯡ ꯕꯨꯂꯦꯇꯤꯟꯕꯨ ꯂꯥꯏꯚ ꯑꯣꯏꯅ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯗꯤꯐꯔ ꯂꯥꯏꯠ ꯑꯣꯏꯅ ꯌꯦꯡꯕꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯍꯥꯛꯅ ꯀꯣꯛꯃꯟꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯉꯁꯥꯏꯒꯤ UNPCꯅ ꯁꯤꯟꯕ ꯑꯩꯈꯣꯏ ꯃꯥꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ unification and understanding aduga ekoi common sharing future amakki pandamda ekoi islam ki adugumba idul fitr se thengaju thengna habidi nomani ni chondaraga magi pangthokpo thoram se masisi ekoi islam dharma for the sake of unification and universalization haidana aigi wakhaldi paujai haidi apunba manipur khunayama ngasi masoi tadana amaga khatnaba ado khatnari se sumna khaki khatnaba nataba khatnan ba manba mongda hidden to agenda amako lena manungdagi conspiracy theory amana manungdagi lenga akanda ekoi macen tana khanhalakpa masida hojiksi ekoi gi meitai ga koki ga hana khanare hojiksu dum still masi chapchaba kenodi solution amadi laktri aduga koki ga muk naga ga muk khanare ado meitai ga pangan ga ngaire hojik pangan ga meitai ga su yam kanna khanana ba manba mongda social media de koin ui ado masi kanglu khudimakt hare pangan gi da su dum yaugani mitei gi da sum yaugani lairen chagok marakta hangkok khara yawe do admaina hangkok se dum yawe haitare aduna khana ba se shun tabada tok launa hoba hekta mi gi religion gi oiba pot amada su lamjelaga hekta khana ba hoba adum bagi pose masisi koi a tree's strength is decided by its root china magi marajina yam sang na taga targadi upambi se fana singthatna bu honarasu fana thadatna bu honarasu kaidawnda upambi do lenglak amde aduna panganga ekhoigi mitaiga anigi nungsinabagi mari se masisina yam setna luna deep rooted oina tari makai mara tari makai adugumba mapangi force win amatana sapu no le nungsit amatana khuma asu upambi dugi mana khara tatpanatana magi karigumba masam tabuk lengan banga moy tihan banga moy madugi mami se ekoi mamangai dagi maina waina tangna sam ipa ipu haktak dagi sahi generation kaya se nungsi sanana amaga yesin tosin na lakraba separate tawda yam warga daba ngamju ngamroi daba oju oiraroi daba adugumba mitai amasum mitai pangan sigi shared magi geography shared nation amasung shared culture mara shared philosophy sigi wakal sidit lakmina grabasing se asigum makalgi akoigi religion ga dharma ga mari lenaba thoram oijaragasu dharma se for the sake of the society for the unification of the society male akoigi manipur khunai se punjinna naba maikai romda dharma jina yengapa miyeng ama haitare yamna religious sectorial oiba miyeng amada thamdaba adugumba UMPC na ngasi sinbir aisidi maikai bamon agya sing yaure ekoi marakta singmi sing yaure ai christian dharma chappa sing yaure tongan basing se pullaga amatta oina pullaga ekoi masen lengona dana ima manipur se kanminnasi ima manipur ki masanga tani phana mapandagi akanba makalgi pressure phana laagasu ekoi mapandagi laiba pressure do misu paisa thadaraga natraga hidden agenda amaga loinna ekoi gi thugaina na bo honarakpanina thugaina na bo honarakpadugi karigumba kharadi phangba taba ithil kharadi aduna social media da kaida urise madugi ithil duni phangise mon honarakpadugi moigi mahai kharadi dum phangja tamne ado akoina uraga honari bse masisina pamje akoina sawbusine koi masen thintatnaba akoi masen hatoknaba akoi masen fudatnaba adwaida phore adwaida mi hanaure habagi thaudok to panganga maitai singa maraktagi thorakpado madune ba lumpi se moina lummi base masise makoi do porok chaaga masi pangthoi sidu akoi amatani habagi wakhal amaga loinana akoi lengona dana sakchara amakaki nati akoi na ngasi value se sakchara sidi araibani sakchara sinati sakchara sigi marumda leiriba mapangi pangal na lamba pangaroi do thanung gi oiba pangal amakak ekoi sagatli base masisigi pangal sinabu hek leiri makai mitai gi dasu mitai gi
tongan tongan festival mayam da akoi pangal singbu akoi kauduna lengona dana asigum wakal gi unification gi unity gi magi wakal se sagal pa matam oire asumaina anobo manipur ma modern manipur ma ngasi hiktaraba kaitharaba ninghairaba manipur se tasin khomjin na bagi damukta UMPC pangan gi site gi mitai pangan sing gi site gi honor ise masi ꯑꯩꯈꯣꯏ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯔꯝꯁꯦ ꯃꯊꯪꯗꯁꯨ ꯍꯦꯟꯅ ꯆꯥꯎꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯑꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯥꯒꯤ ꯍꯦꯛ ꯍꯦꯛ ꯃꯦꯃꯣꯔꯤ ꯇꯧꯍꯟꯕ ꯅꯤꯡꯁꯤꯡꯍꯟꯕ ꯑꯗꯨꯒ ꯆꯣꯏꯅ ꯆꯣꯏꯅ ꯇꯥꯔꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯏꯔꯕ ꯁꯦ ꯃꯣꯂꯣꯝ ꯇꯩꯕꯤꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯇꯥꯁꯤꯟꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯨꯒꯥꯏꯕ ꯄꯥꯝꯃꯤꯕ ꯃꯤꯁꯤꯡꯗꯣ ꯃꯗꯨꯗꯨꯒꯤ ꯄꯥꯟꯗꯝꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯀꯦꯔꯦꯛꯇꯔ ꯆꯦꯟꯕ ꯃꯤ ꯍꯥꯏꯇꯥꯔꯦ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯀꯦꯔꯦꯛꯇꯔ ꯆꯦꯟꯕ ꯃꯤꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯂꯩ ꯑꯗꯨꯝꯕ ꯀꯦꯔꯦꯛꯇꯔ ꯆꯦꯟꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ki character chenba adugi magi lamchat chenba aduguma myoising ado madugi mapukningda sondaba oresanu ngasi haiba numisidagi mangi bo oresanu makhoisuna changba ngamdaba mitei amasu mitei pangal anigi nungsibagi mari se masi adum hena mayek lana chesinba oresanu haidana ngasi gi thoram asida ihangna as a invitee moina phongdok sari myam famda Yang thaga jayo jam. Thank you.